ASIGI CHEICHAT tarahumdoi NINGTHOUKABA NUMIT ke local newspaper singda security force ke KANGBU AMANA KYKL ge Asem Netaji Atoppa Ming Neta CHAHI NINGTHOUKABA MEEOI ama NINGTHOUKHONG dagi PHARE MANGON dagi computer set ama amasung mobile phone ama PHAGATLE HAIRIBA ase KYKL ga Karigumba Hiram Amatada mari Leinade HAIRI Lona Thinkraba Lalholop ASIGI Deputy Secretary Publicity and Research M. Loya Kumana Kujek Piduna Thadorakpa Cherol Amana Hai Asigumba Mathung Huktaba Paningba MEEOI Sing Faraga Lalhobaga Mari Lainei Miyam Amadi Lengake Employees Sing the Gay Lalol Itik Tauba Sing the Gay Namduna Sel Kai Haina Hekta Haizinduna Maral Season Bagi Tawong Sing Ase Ngasi Ngarang Kaktagi Wafam Natre Indian Security Forces Singi Lu Tongda Yauraba Chintibage Hainabine, Asigumba Oidaba Ngangdana Micham Yambu, Naihatuna Otpi Naibibage Tawong Asidage, Miamna Jackson View Haina Cherol Asinamakata directly.